ꯈꯨꯔꯨꯝꯖꯩ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯄꯨꯔ ꯂꯥꯛꯏ ꯃꯊꯦꯜꯁꯦ ꯍꯩꯕꯥꯟꯒꯤ ꯍꯋꯥꯏꯒꯤ ꯏꯔꯨꯝꯅꯦ ꯍꯩꯕꯥꯟ ꯃꯅꯥ ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯁꯦ ꯉꯁꯤꯒꯤ ꯌꯨꯝꯈꯧꯁꯨ ꯑꯇꯣꯞꯄꯅꯦꯕ ꯍꯥꯏꯕꯗꯤ ꯀꯣꯕꯤ ꯍꯩꯕꯥꯟ ꯃꯅꯥ ꯏꯔꯣꯟꯕ ꯊꯥꯛꯄ ꯍꯋꯥꯏ ꯑꯐꯨꯠꯄ ꯍꯋꯥꯏꯗꯣ ꯑꯗꯨꯅꯦ ꯑꯗꯨꯒ ꯂꯦꯝꯍꯧꯔꯒ ꯀꯩꯅꯣ ꯇꯥꯎꯊꯣꯛꯑꯒ ꯑꯃꯨꯛ ꯊꯥꯎ ꯈꯔ ꯇꯥꯎꯊꯣꯛꯑꯒ ꯖꯤꯔꯨꯝꯒ ꯑꯃꯨꯛ ꯍꯧꯕꯅꯦ ꯑꯗꯨ ꯃꯌꯥꯝ ꯁꯤꯂꯦ ꯀꯣꯕꯤ ꯂꯩꯁꯦ ꯑꯩꯈꯣꯏꯗ ꯄꯥꯟꯕ ꯀꯥꯔꯦꯕ ꯑꯗꯨ ꯐꯖꯩ ꯁꯤꯅꯦ ꯀꯣꯠꯂ ꯆꯥꯗꯣꯏꯁꯦ ꯃꯌꯥꯝꯁꯦ ꯑꯁꯤꯅ ꯀꯣꯠꯂ ꯆꯥꯖꯕ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯤꯕꯨ ꯃꯌꯥꯝꯅ ꯑꯍꯥꯟꯕ ꯌꯦꯡꯕꯤꯕ ꯑꯣꯏꯔꯗꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯕꯦꯜ ꯑꯥꯏꯀꯣꯟ ꯅꯝꯕꯤꯔꯝꯃꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯁꯤꯕꯤꯗꯨꯅ ꯐꯨꯜ ꯌꯦꯡꯕꯤꯔꯝꯃꯣ ꯁ꯭ꯀꯤꯞ ꯇꯧꯗꯅ ꯌꯦꯡꯕꯤꯔꯝꯃꯣ ꯃꯌꯥꯝ ꯑꯗꯨ ꯃꯌꯥꯝ ꯆꯥꯕ ꯍꯧꯅꯕ ꯇꯧꯔꯁꯦ ꯍꯩꯕꯥꯟꯁꯦ ꯑꯩꯈꯣꯏ ꯕꯣꯏꯅ ꯍꯥꯏꯕꯗꯤ ꯌꯥꯝ ꯇꯥꯡꯉꯦ ꯍꯥꯏ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯚꯦꯂꯨ ꯈꯪꯗꯦꯕ ꯈꯪꯗꯦ ꯑꯗꯣ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏ ꯁꯥꯏꯗ ꯑꯩꯈꯣꯏꯒꯤ ꯊꯥꯔꯦꯕ ꯏꯁꯥꯃꯛꯇꯪ ꯋꯥꯡꯗꯦ ꯍꯥꯏꯗꯤ ꯑꯗꯣ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏ ꯕꯣꯏꯅ ꯀꯩꯊꯦꯜꯁꯤ ꯂꯩꯔꯤ ꯉꯥꯏ ꯀꯣꯠꯇꯣꯏꯅꯣ 하우빈이야. Chúng ta có mày. Các bạn nhá, dưới môi nhưng mà mai này bạn, ở trong bông môn nó hầu gà em thấy nhá, ôm lấy hầu như thế anh ạ, hầu gà bạn nát kẹt, rồi anh là mình ôm lấy những cái hầu gà, ôm lấy đấy, ô cái kia, mấy hồ lên, tôi suy gã ham mình. nó xe bàn mà cái đồ cái màn này cả cái gì mà hawai jaru mình thắc đó anh này nè adu gì này đúng không luôn là thắc như thế bây giờ cúp mandra mana man mình sẽ càng ngang chân hả người ta mời cho nên cái gì con gì sao vậy anh này
ꯚꯤꯗꯤꯑꯣꯁꯦ ꯑꯩꯈꯣꯏꯅꯤ ꯁꯦꯝꯗꯦꯕ ꯑꯩꯈꯣꯏ ꯀꯀꯥꯅ ꯁꯦꯝꯃꯦ ꯑꯗꯣ ꯑꯩꯈꯣꯏ ꯀꯀꯥꯅ ꯁꯦꯝꯕꯗ ꯁꯥꯎꯔꯛꯇꯣꯏꯅꯤ ꯃꯥꯅ ꯀꯩꯅꯣ ꯇꯧꯋꯦꯅ ꯀꯔꯤꯕ ꯆꯥꯛ ꯄꯛꯄ ꯑꯩꯁꯤ ꯀꯥꯎꯏꯅꯦ ꯀꯩꯅꯣ ꯑꯩꯗꯤ ꯁꯦꯝꯐꯝ ꯁꯪꯈꯤꯕꯗꯣ ꯀꯩ ꯁꯪꯒꯦ ꯏꯪꯕꯅ ꯑꯩ ꯇꯝꯕ ꯀꯣꯕꯤꯂꯩꯒꯤ ꯑꯇꯣꯞꯄ ꯃꯃꯤꯡꯗꯣ ꯀꯩꯕ ꯀꯣꯂꯤꯐ꯭ꯂꯥꯋꯔ ꯅꯠꯇꯦ ꯃꯅꯤꯄꯨꯔꯗ ꯍꯥꯏꯕꯗꯣ ꯊꯝꯆꯦꯠ ꯃꯃꯥꯏ ꯑꯩꯈꯣꯏ ꯑꯇꯩꯗꯤ ꯑꯩꯈꯣꯏ ꯁꯤꯗꯤ ꯀꯥꯏ ꯊꯤꯅꯔꯤ ꯍꯥ ꯀꯩꯅꯣꯕ ꯊꯝꯆꯦꯠ ꯃꯃꯥꯏꯁꯦ ꯀꯩ ꯆꯠꯅꯗꯦ ꯁꯤꯟꯅꯗꯦ ꯆꯠꯅꯗꯦꯕ ꯑꯣ ꯀꯣꯕꯤꯂꯩꯒꯤꯁꯤꯅꯦꯕ ꯑꯗꯣ ꯑꯩꯒꯤ ꯑꯩꯈꯣꯏ ꯃꯃꯥꯡ ꯍꯥꯟꯅ ꯀꯣꯄꯤ ꯄꯥꯡꯈꯠꯂꯛꯄꯗꯣ ꯑꯩꯈꯣꯏ ꯃꯥꯃꯣꯅ ꯍꯥꯏꯔ ꯀꯥꯟꯗ ꯈꯪꯉꯦ ꯊꯝꯆꯦꯠ ꯃꯃꯥꯡꯗ ꯑꯗꯣ ꯃꯦꯝ ꯉꯁꯤ ꯍꯩꯕꯥꯜ ꯃꯅꯥ ꯏꯔꯣꯝꯕꯁꯨ ꯍꯧꯋꯦ ꯑꯗꯨꯗꯩ ꯑꯩꯈꯣꯏ ꯃꯥꯅ ꯑꯅꯧꯕ ꯌꯦꯔꯨꯝ ꯈꯣꯡꯉꯧꯗꯨꯁꯨ ꯍꯧꯋꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯈꯣꯏꯁꯨ ꯚꯤꯗꯤꯑꯣꯁꯤꯕꯨ ꯂꯣꯏꯕ ꯌꯦꯡꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯏꯀꯣꯟ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯃꯦꯝ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯎꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ